Security Force na loan na tingkraba law lop KCP PWG ki active cadre ohum Irilbung Police Station na konba kaira wangkem dagi khutlai ga kona na phagat pangamle hairi police ki pawa mana hai faraba miyoi ohum madudi tenta khunjau makhalai kai dagi Naurem Ravichandra atopaming power mangangcha chahi kuntra Thaubal athokpam Sangdabung dagi Yangkokpam Premchan atopaming Singsang ngakpa chahi kunithoi amadi moirang khunau mamang sabal dagi ningthau khongjam bikas ni mangon dagi AK rifle ama rifle adugi magazine ama AK rifle gi kapayari ba maru mari A1 rifle ama rifle adugi kapayari ba maru manga yawba magazine ama M4 rifle ama rifle adugi magazine ama SLR nongmai ama rifle adugi kapayari ba maru manga yawba magazine ama 303 rifle ama rifle adugi kapayari ba maru manga yawba magazine ama 303 rifle gi kapayari ba maru kun manga amadi wireless set amaga phagat pangam le hainasu police ki pagos na makhatari